ꯑꯍꯥꯟꯕꯗ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯦꯟꯗꯛꯄ ꯄꯥꯎ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯃꯌꯥꯝꯗ ꯁꯤꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯂꯥꯛꯂꯤꯕ ꯇꯥꯡ 10ꯗ ꯏꯝꯐꯥꯜꯗ ꯄꯨꯡ ꯈꯔꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕ ꯑꯣꯏꯅ ꯄꯨꯡ ꯈꯔꯒꯤ ꯈꯣꯡꯆꯠꯇ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯄꯟꯅꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯡꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯕꯤꯖꯦꯄꯤꯒꯤ 94ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯦꯡꯅꯔꯤꯕ ꯑꯋꯥꯅꯥꯁꯤꯡ ꯅꯩꯅꯅꯕ ꯃꯤꯌꯥꯝꯅ ꯁꯤꯑꯦꯝ ꯕꯪꯒꯂꯣꯗ ꯂꯥꯛꯄꯕꯨ ꯋꯥ ꯑꯣꯏꯅ ꯅꯩꯅꯔꯤꯕ ꯑꯁꯤꯃꯛ ꯑꯉꯛꯄꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯁꯤꯁꯇꯦꯝꯗ ꯀꯥꯏꯔꯛꯄ ꯌꯥꯕ ꯋꯥꯐꯝ ꯌꯥꯎꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯅꯩꯅꯕꯤꯌꯨ ꯃꯇꯝ ꯆꯥꯅ ꯅꯩꯅꯍꯧꯗ꯭ꯔꯕꯗꯤ ꯉꯥꯄ꯭ꯔꯨꯝ ꯃꯃꯩꯗ ꯈꯨꯖꯜꯅ ꯁꯤꯛꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯅꯥꯁꯤꯡ ꯅꯩꯅꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯪꯒꯂꯣꯗ ꯃꯤꯌꯥꯝꯅ ꯂꯥꯛꯄꯕꯨ ꯁꯕꯖꯦꯛ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯔꯤꯕ ꯑꯁꯤꯃꯛ ꯑꯉꯛꯄꯅꯤ ꯃꯁꯤꯗ ꯀꯤꯒꯅꯨ ꯕꯤꯖꯦꯄꯤꯅ ꯃꯤꯈꯜꯗꯤ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ 7thApr ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ 94ꯁꯨꯕ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯕꯤꯖꯦꯄꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡ ꯌꯥꯎꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯊꯧꯃꯤꯁꯤꯡ ꯀꯥꯔꯌꯀꯔꯇꯥꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯍꯧꯗꯣꯛꯂꯝꯕꯁꯤꯡꯒꯤ ꯁꯛꯇꯝꯗ ꯂꯩꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯇꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯐꯣꯡꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣꯡ ꯇꯥꯔꯝ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯁꯤꯁꯇꯦꯝꯗ ꯀꯥꯏꯔꯛꯄ ꯌꯥꯕ ꯋꯥꯐꯝ ꯌꯥꯎꯔꯛꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯅ ꯅꯩꯅꯍꯧꯕ ꯆꯨꯝꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯅꯩꯅꯍꯧꯗ꯭ꯔꯕꯗꯤ ꯉꯥꯄ꯭ꯔꯨꯝ ꯃꯃꯩꯗ ꯈꯨꯖꯜꯅ ꯁꯤꯛꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯁꯤꯅ ꯂꯦꯞꯇꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄꯨꯊꯣꯛꯈꯤꯕ ꯋꯥꯐꯝ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯩꯅꯕ ꯆꯪꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯕꯪꯒꯂꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯅꯥꯁꯤꯡ ꯅꯩꯅꯅꯕ ꯂꯥꯛꯄꯗ ꯁꯕꯖꯦꯛ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯅꯩꯅꯔꯤꯕ ꯑꯁꯤꯃꯛ ꯑꯉꯛꯄꯅꯤ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠꯅꯆꯤꯡꯕ kaya hꯧꯗꯣꯛꯇꯨꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯪꯒꯂꯣꯗ ꯃꯤꯌꯥꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯩꯔꯛꯇꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯃꯛ ꯁꯤꯑꯦꯝ ꯕꯪꯒꯂꯣꯗ ꯆꯪꯂꯛꯇꯨꯅ ꯋꯥ ꯈꯟꯅꯔꯤ ꯃꯁꯤꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯕ ꯐꯥꯎꯒꯅꯨ ꯃꯤꯈꯜꯗꯤ ꯕꯤꯖꯦꯄꯤꯅ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯦꯠ ꯇꯥꯍꯟꯗꯨꯅ ꯂꯩꯉꯥꯛꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯒꯤ 5ꯁꯨꯕ ꯄꯣꯏꯟꯠꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯁꯤꯁꯇꯦꯝꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯕ ꯋꯥꯐꯝ ꯌꯥꯎꯔꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯍꯧꯕ ꯆꯪꯏ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯏꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯃꯤꯔꯦꯞ ꯑꯅꯤ ꯑꯁꯤ ꯊꯥꯒꯠꯄꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ PM ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ 3ꯁꯨꯕ ꯂꯩꯉꯥꯛ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯀꯥꯔꯌꯀꯔꯇꯥꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯔꯗꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯕꯤꯖꯦꯄꯤ ꯄꯥꯔꯇꯤ ꯂꯩꯕꯗꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯒꯥꯟꯙꯤꯌꯟ ꯁꯣꯁꯤꯌꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯃꯊꯧ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯆꯞ ꯆꯥꯅ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯤ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯦꯠꯅꯕ ꯊꯝꯗꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯈꯟꯒꯠꯇꯨꯅ ꯂꯩꯉꯥꯛꯂꯣꯟꯗ ꯁꯔꯨꯛ ꯌꯥꯍꯜꯂꯤꯕ ꯑꯁꯤꯃꯛ ꯄꯣꯖꯤꯇꯤꯕ ꯁꯔꯀꯨꯂꯔꯤꯖꯝꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯃꯤꯟꯅꯅꯕ ꯌꯥꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯛꯄꯗ ꯑꯁꯣꯏꯕ ꯈꯣꯡꯐꯝ ꯌꯥꯎꯔꯛꯄꯗ ꯄꯥꯔꯇꯤ ꯈꯔꯅ ꯁꯤꯡꯆꯦꯞ ꯊꯥꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯆꯥꯎꯈꯠꯇꯅ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯄ ꯃꯄꯨꯡ ꯐꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ PMꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅ ꯆꯠꯁꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯣꯔꯗꯤꯡ ꯁꯥꯏꯟ ꯕꯣꯔꯗꯁꯤꯡꯗ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯞꯇꯕꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯃꯤꯂꯛ ꯍꯣꯔꯗꯤꯡ ꯁꯥꯏꯟ ꯕꯣꯔꯗꯁꯤꯡꯗ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯞꯇ꯭ꯔꯤꯕꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯤꯗꯜꯅ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅ ꯁꯤꯔꯣꯜ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯜ ꯀꯪꯂꯩꯄꯥꯛꯅ ꯊꯥꯗꯣꯔꯛꯄ ꯁꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯨꯞ ꯑꯁꯤꯅ ꯂꯝꯗꯝꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯂꯣꯜ ꯑꯃꯗꯤ ꯃꯌꯦꯛ ꯆꯥꯎꯈꯠꯍꯟꯅꯕ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯥꯗꯨꯅ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯂꯝꯗꯝꯁꯤꯒꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯁꯤꯡꯗ ꯉꯁꯤꯗꯤ ꯃꯥꯁꯇꯔꯒꯤ ꯊꯥꯛ ꯌꯧꯅ ꯇꯝꯅꯈ꯭ꯔꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯁꯛ ꯈꯪꯍꯟꯅꯕ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯂꯜꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ
ꯃꯁꯤꯒꯤ ꯃꯅꯨꯡꯗꯅ ꯂꯝꯗꯝꯁꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯅꯅꯕ ꯊꯦꯠꯄ ꯕꯦꯅꯔ ꯁꯥꯏꯟꯕꯣꯔꯗꯁꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯔꯝꯗꯝꯒꯤ ꯃꯌꯦꯛ ꯑꯁꯤꯕꯨ ꯃꯀꯣꯛꯇ ꯆꯥꯎꯅ ꯍꯥꯏꯕꯗꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯅꯤꯗꯤ ꯆꯥꯎꯅ ꯌꯧꯍꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯂꯝꯗꯝꯁꯤꯒꯤ ꯐ꯭ꯂꯦꯛꯁ ꯀꯥꯞꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯃꯤꯂꯜ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯐꯝꯃꯤꯟꯅꯈ꯭ꯔꯦ ꯐꯝꯃꯤꯟꯅꯕ ꯑꯗꯨꯗ ꯌꯥꯅꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯐ꯭ꯂꯦꯛꯁ ꯀꯥꯞꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯥꯛꯅ ꯆꯠꯂꯛꯇ꯭ꯔꯕꯗꯤ ꯃꯤꯂꯜꯅꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯧꯔꯛꯄ ꯊꯕꯛꯁꯤꯡꯗ ꯋꯥꯔꯧꯗꯅꯕ ꯊꯝꯂꯛꯂꯤ ꯌꯥꯅꯈꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯑꯃꯗꯤ ꯊꯥꯡꯃꯩꯕꯟ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯂꯝꯕꯤꯗ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯕꯒꯤ ꯊꯦꯠꯂꯤꯕ ꯕꯦꯅꯔꯁꯤꯡꯗ ꯃꯌꯦꯛ ꯌꯥꯎꯗꯕꯒ ꯂꯣꯏꯅꯅ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯄꯤꯛꯅ ꯊꯥꯔꯤꯕ ꯍꯣꯔꯗꯤꯡ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯔꯤꯕꯁꯤ ꯐ꯭ꯂꯦꯛꯁ ꯀꯥꯞꯂꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯁꯦꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯇꯩ ꯃꯌꯦꯛꯅ ꯃꯀꯣꯛꯇ ꯆꯥꯎꯅ ꯍꯥꯞꯆꯤꯟꯒꯗꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯂꯜꯒ ꯑꯊꯨꯕꯗ ꯐꯝꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯂꯨꯞ ꯑꯁꯤꯅ ꯊꯝꯂꯛꯂꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯁꯇꯔꯁꯤꯡꯗ ꯃꯤꯇꯩ ꯃꯌꯦꯛꯅ ꯆꯥꯎꯅ ꯊꯥꯕꯤꯅꯕꯁꯨ ꯂꯨꯞ ꯑꯁꯤꯅ ꯍꯟꯅ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯅꯥꯒꯨꯝꯕꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯂꯩꯉꯥꯛꯅ ꯌꯥꯗꯨꯅ ꯆꯠꯅꯈ꯭ꯔꯕ ꯃꯌꯦꯛ ꯑꯁꯤ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯅꯕ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ 32 ꯁꯨꯕ CRPF ꯑꯃꯗꯤ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯥꯏꯕꯝ ꯂꯣꯠꯄ ꯆꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯕꯨꯏ ꯈꯨꯟ ꯃꯅꯥꯛꯇ ꯆꯠꯊꯈꯤꯕ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP KH ꯔꯕꯤꯀꯨꯃꯥꯔ ꯑꯃꯁꯨꯡ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯞꯁ ꯑꯃꯔꯖꯤꯠ ꯂꯥꯃꯥꯕꯝ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ MPS P Sanjoy Commando SI Nandalal Halbidar Sailesna lusingba 32 suba CRPF Nambol Police Station ki kangbu amadi 39 suba Assam Rifles ki kangbu yauba apunba team amana ngaseyuk thi humbagi thabak satakhibani thi humbagi thaba aduda magazine aniga konana stand gun carbine ama 9mm pistol ama semdoklaba 303 rifle ama hand grenade HE mapan smoke bomb ahum motor shell manga 2-inch motor shell ama detonator ama walkie talkie mari charger ani insert rifle ki yamlaba marusing AK rifles ki marusing tube launcher ama helmet ama jungle boot pair ahum bulletproof jacket ani rakshak bag ama sleeping bag ama tuan asoba bag ahum da haplaga lolamba thengnakhibani phagalaba khusuklai sing adu Nambol Police Station sinakhraidi amaramdana INC na separate administration sokalle haina BJP na maral sikre Indian National Congress INC ki election manifesto da koki sing na taliba separate administration ki demand sida sagot paman bu wapam yaure haina BJP Manipur Pradesh na Congress party ki matak maral si bagaloina iramasi ki mata na Congress na miyam na singdorna ba BJP na demand torokli ngasi Imphal ki thambal sangle na pangthok pa permission unaba ma da BJP Manipur Pradesh ki wangangloi elangbam Johnson na permission unaba ma da BJP Manipur Pradesh ki wangangloi elangbam Johnson na phongdokhibada INC ki ngarang phong ki election manifesto ki North East State section ki para 5 to palliba wapma today Manipur ki irang si NDA lenga na thogan mani Congress na Manipur paliba lenga si laktolaga state si political amasum administrative settlements purakna bohona gani habisini loina manifesto odugi North East State section ki para 7 da su Naga group singa English singa niga taraga humdai taraga marita yanakhiba preliminary agreement yumpham oiduna final solution amasum agreement purakpagi wafam si yauri maram asina Congress party ki manifesto da yari bu wafam singa si unconstitutional oiba wafam ni loina Congress ki lusingbu Rahul Gandhi na ngasi fawba Manipur laktuna tuwan community ga unakiba matamna su Manipur separate administration haina Rahul Gandhi na leitri amadi India ga NRC satna hanbada Congress ki lusingba sina mapung fana sawali haina phongdokpu wafam selekti BJP ki oinadi Union Home Minister Amit Shah na Manipur laktuna koki gi CSO singa unakhibada amadi Parliament ki floor Manipur separate administration ki wafam leiti haina phongdokhiba miyamna khangnakrabani maram asina miyamna party ani asigi khenaba ningthina nainaduna handak pangthokkodoriba Lok Sabha mikhal asida BJP da sungsoi soidana sawtkadabani haibagi thajaba lei hainasu elangbam Johnson na phongdokhi atopa pawmana Sajibu thagi lening thau sanami ma paw phongkhre tha khudingi mitai
ꯊꯥꯄꯥꯂꯣꯟꯗ ꯄꯨꯊꯣꯛꯄ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯄꯥꯎ ꯑꯅꯧꯕ ꯆꯍꯤ ꯁꯖꯤꯕꯨ ꯊꯥꯒꯤ ꯑꯣꯏꯅ ꯉꯁꯤ ꯐꯣꯡꯈ꯭ꯔꯦ ꯄꯥꯎꯆꯦ ꯄꯨꯔꯤꯕ ꯃꯅꯤꯄꯨꯔ ꯍꯣꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯍꯣꯠꯅꯅꯕ ꯉꯁꯤ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯍꯣꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯈꯨꯔꯝ ꯁꯨꯔꯖꯤꯠꯅ ꯅꯣꯡꯃ ꯄꯥꯟꯕ ꯃꯂꯤꯌꯥꯐꯝ ꯄꯜꯆꯥ 3422ꯅ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯃꯔꯥ ꯇꯞꯄ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯆꯩꯆꯠ 9 ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯥꯡꯖꯧꯅꯅ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯄꯥꯎ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯌꯧꯍꯟꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯆꯍꯤ ꯍꯧꯕ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯐꯝ 8ꯇꯒꯤ ꯏꯔꯨ ꯏꯁꯤꯡ ꯑꯃꯗꯤ ꯂꯩꯁꯥ ꯃꯤꯌꯥꯝꯅ ꯐꯪꯍꯟꯅꯕ ꯑꯃꯗꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯒꯤ ꯂꯥꯏꯁꯣꯟꯁꯤꯡ ꯄꯥꯛ ꯁꯟꯅ ꯈꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯥꯡꯖꯧꯅꯅ ꯌꯦꯟꯊꯣꯛꯄꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯨꯊꯣꯛꯂꯤꯕ ꯁꯅꯥꯃꯍꯤ ꯃꯄꯥꯎ ꯑꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯔꯛꯄ ꯑꯃꯗꯤ ꯀꯥꯟꯅꯕ ꯈꯪꯍꯜꯂꯛꯄ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯄꯨꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡ ꯑꯃꯗꯤ ꯍꯣꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯊꯧꯄꯨꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯔꯣꯝꯗꯅ ꯑꯦꯁꯇꯤꯒꯤꯗꯃꯛ ꯂꯦꯞꯇꯕ ꯃꯤꯔꯦꯞꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯁꯤ WMC ngasi nungthil pung ahungga makhairom tabara kaisamthong kaithel leibak miyamgi kholau ST khaktana mitei kanwa ngamgani ST status for mitei the only way forward haiba kholau kaya galoina kaisamthong kaithelgi imasing kaisamthong hodam leirak maira paibe masung wall mitei council WMC manipur unit ka punuk samnadana ST demand khongjang singkhe loina ST gidamak leptaba mirep sing maithiba PC haina miyamna thamkre WMC Manipur State Unit की Information and Publicity Secretary TS Sushilana Thadorakpa Sior Amanahai Ngasigi Khongjang aduna laukhiba kholausing adudi delaying ST is denying ST CM Biren delaying meeting ST only for his year CM Biren and compromise our future for his personal interest 2026 की delimitation mamang meeting ST di salangadabani NRC border fencing ILP na mitay kanba ngamloy mitay bu kangadabani ST khaktane mitay hingbabu consensus laite haiduna hatok lagera sembire na mitay survival ga ma ki power politics ki dama survival ga ona bi yabra aikhoi gi leibak pu atopa furup na lepe yabra madi ST gi damak leptaba MP candidate sing leibak miyam na maithiba pisi ngasi gi khongjang khulaw du kaisam thong kaithel gi ima sing kaisam thong hodam leirak maira pai be masum luk asigi lusing basing amadi members sing loinana pangthokhi अतोप पाव मनमो महेश्वर थनाउजम कैथेल लैरेंबीद थाउनिख्रे मणिपुर मियामगा पुना सत्मिनतुना मणिपुर कंजगे इरांगसिगे वोरइसिंग पुरकप ngamjagi haina taragani pansuba loksaभा मिखलसिदा RP अठवलेगी मिरे बोइरिबा महेश्वर थनाउजमना खोइरंबल रुपी कैथेल लैबा कैथेल लैरेंबीद थाउनिजख्रे खोइरंबन रुपी कैथेल लैबा कैथेल लैरेंबी थाउनिबगी खोंगचत अदुदा कैथेल फंबी इमासना महेश्वर थनाउजमना लेंगान उतुनु ये थाउजाल सुपिखि खोंगसर अदुदा मणिपुर की हौजिक थोकलिबा इरांग असिगी वोरइसिन सुंसोय सोयदना पुरखनि माकोक्तगी हौदुना सोयरखिबा पुंबा सेमदोकपदा मियामना सौगतपा संगी मियामगी मिनुंगसी थाउजाल अदुतना मियामगी थबक तौबा ngamengadabani हाइबना सिंगबा वफम क्या मियामना फोंदोखि BJP कांग्रेस न सिंगबा लैरिबा पार्टी सिंगी सब साबा मगुन मियामना खंगबा लोइरबनि इरांग असिगी वोरइसिन पुरकपा ngamloidaba ओइरबदि मणिपुर बोट तौद्रबसु याय अदुबु तौरिबा बोट असिगी खुदोंग साबा लौक्सी इरांग असिगी वोरइसिन पुरकपा ngamamida बोट पिनबिउ हाइबना सिंगबा वाफम सिंगसु मेसो थनाउजम थमखि लोइनना कैथेल फंबी इमासिंग सुगे थाउजाल पिखि मकासा थरकपो ओइना कंगला पाउगी एडिटोरियल म्यामना थमजगे मिसा खंगना बोट पियु मणिपुर की हौजिक लैरिबु वाथोक असिगी मनुंग तरागनि 500 लोकसभा मिखल पांथोकदोरिबा सिदा पेंद्रबा मदि खुशाउनरबा मियामगी मरक्तगी मिखल बोयकॉट तौगनि मदि बोट थदरोय हाइबगी खोलाव नोमोनोमगी हेंगलक्ति मिखल इलेक्शन बोयकॉट तौबा मदि म्यूट खनबदा यावरोय हाइबसिना डेमोक्रेसी की मसक थियन मदनतन मियामना पांबा मिहुसिंगना लेंगाक लमदम ओहेंदनबगी मरम ओइरकु याबगी फिबमदा लेरकलिबासी लेबक थिबनि मियामना खनबा मिहुना लेंगाक लोनगी थौगाई पंगहंद्रबदी करी फिबम ओइरकदगी हाइबदु नैनबा थुइ डेमोक्रेसी सत्प लेबाकते मियामना पांबा मिहुसिंग खनदुना लेंगाक लोनगी थौगाई पंगहनबगी चटनबि लै मिखल पांथोक्तबगी चटनबि लेंगाक लोन अदु डिक्टेटरशिप नत्रगा जुंता लेंगाक ओइना खंगनै मियामना मिखल पांथोक्तुना अपांबा मिहुत खननबो होनबदा मिहुत खनबा हैत्रबदी मिहुतसिन अदुना मियामगी अनिंगबा अमसुम अपांबगी मयुक्त लैरकपदगी लैंगाक अमसुम मियाम अनिगी मरक्ता मुक्नबा
contradiction tholak-tuna wathok-sing leitaba nati asiguma makhalgi muknaba asidi miyamna mihut khanba haitabadagi thonjabani masi thogaloi hairabadi mikhal matamda mirep oinaba songthorakliba-sing adugi mapa mapugi horakpam heredity gi lamsa sajat nainaba iroinana mirep adugi wakhalon amasum lamsa sajat character nainaba sangi makoigi heredity da mihat mipun huran sinthi gi crime sing da sienaba oirabadi mirep adu fana phaba mi oirabasu ahalaman gi paurauda kaina topa pokpra sakraba isai nongmata oirabasu nganglai hainaba leiribasini amaromda mapa mapugi lamsata amakpa leirabasu masa masu singi marakta lamsat maka miyamgi yefuna khanba yaudaba nati Manipur yoina miyamgi mihut singna lengak longi thawai paibagi khongsata nainadun yengbada miyamna mihut khanba matamda ithak irangda itaw tawna satpagi mami sauna tai mikhal thengnaduna miyamgi mihut oina basong thorakhiba mirep singaduna marebak amadi miyamgi dama kari tawba pamlibano makhoi singaduna masagi laikai thabak thoram singdagi horaga miyamgi dama kadai fawba thabak tawkhrabagi haibana singba naina famthui masigi ona tainabada mirep oina song thorakliba nupa natragana nupi edu masak fazai senjau pai papa mapu imung manung adu kukan pangan mani mihut oinana basiel lauksi saksa haijana si cinema drama isai nungmai pangthokansi haibada yaba madi ngamba adubu mihut ohenbagi satnabi leibadagi thamoi singna miyamgi damak thabak tawningba lusingba ama oibigi matik leiba aduga sel thumdi paisataba miyoi singdi mikhalgi hidana bada saruk yaba ngamdaba kaya leitaba nati masina maram oiraga miyamgi yaifanaba thabak tawba ngamgadaba lusingbagi matik gun senba singde lotuna leikre karbawala thikadar amadi black money leiba senjau paibe singna miyambu leiba ngamba oibana mikhal thengnaduna asengbo politicians lusingbu oina lauduna makhoibu mihut oina khanduna lengak longi thawai sinakhibadagi makhoi singaduna miyamgi aningba apambagi mayukta leblakpa amadi makhoina mikhal thadakhiba yamlaba senpham sing adu hanjinaraba honarakpada miyamnagi isupagi thabak satharakpada miyamna makhogi mathakta wa ngang ngamnabani thawong asi miyamna miyamgi mihut khanba haitabadagi isana isagi khongda thangna yansinjaba thawdo oiraktuna misang sanga leiba senjau paiba khukan pangan makhaktagi lenga oiraktuna lairaba singla hingba ngamdabagi phiwamda leirakpa haibasi hauna sani miyamna khankiba mihut lengak basingi asoiba madi miyamdagi isupagi thabak sing satharakpada makhogi mathakta miyam leiri nakhoisu phamdagi singthaba ngami haibagi thawna leitabadagi makoina miyamgi mathakta leirakliba asi miyamgi asonma leibadagi ni lawi furup amagi miyamna makogi furup gi saktam ngakna hingjanaba honabagi haklei adubu furup adugi miyamna furup kanjanaba honadrabadi furup adugi saktam mangkhibigai adu hausa koina di miyam pawks matang se lusinjarage masu miyam puna no update ngaminasi